Manipur ki puari da sago na duna lakpa ki mathakta lamdam asigi senglaba laifamlen ama oiriba Thangting chingda Kuki National Front Military Council na kem hangzin krai irang thokliba lamdam asida irang amuka hena kankhat hannabagi kai hoba manba moongda kem hangzilakpa amadi Thangting ching Kakhat from the Kuki Army Thangting came haina thaba get sajin bagi matangda Imphal Police Station na Indian Forest Act 1927 gi makhada FIR lokhatuna case ama register tawkrai Nakalamarom da Chief Minister N Biren na thawdo sig matangda lengak na thubada khongthang ama waina lam maming Hongdok pagi thabak chathaba group natraga miyoi sing fanaba thabak lokhat khre hairi CM na mahaki X handle da thagalakpa post mada Thangting chingbu Thangting onthokliba sing asigi mathakta Manipur Names of Places Act 2024 gi makhada case amasu register tawkre haina phongdokli KNFMC na kem hangzin ba amadi Thangting singbu Thangting haina onthokpagi matangda Land Resources Department Government of Manipur na Imphal Police Station da Thangting Hill Range asi Churachandpur Kaupum Protected Forest ki manungda challi masigi mathakta Thangting ching asi lamdam masigi puwari ga sago naduna laklaba yamna maruoiba mafam ama oibana Manipur Ancient and Historical Monuments and Archaeological Sites and Remains Act 1976 ki makhada protected site amasu oiribani KNFMC na maming onthokpa lona yadaba thabak amani maramaduna mafam asi Hanglap Police Station na konba oibana Imphal Police Station na 0 FIR ama lokhat piu haina wakat padagi FIR lokhat pani hairi Imphal Police Station na FIR lokhatuna case ama register tawrabasu KNFMC gi camasi athuba matamda lawthokpa amadi khulai paiba sing asi takthokpa ngamgadra haibadu tamba ngamdri